ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯎꯅ ꯁꯥꯕ ꯑꯩꯒꯤ ꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯈꯛꯇ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯈꯣꯏꯃꯨ ꯀꯧꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯑꯁꯤ ꯃꯁꯛꯀ ꯃꯃꯤꯡꯒꯁꯨ ꯆꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯆꯨꯗꯨ ꯃꯨꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯃꯁꯛ ꯊꯤꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯁꯦꯜ ꯇꯨꯡꯁꯤꯟꯕ ꯇꯥꯟꯁꯤꯟꯕ ꯌꯥꯝꯅ ꯍꯩꯕ ꯈꯣꯏꯃꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯇꯥꯏꯕꯪꯄꯥꯜꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯆꯥꯎꯔꯞ ꯇꯧꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯕꯨ ꯊꯣꯡ ꯁꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯂꯂꯣꯟꯕ ꯆꯠꯂꯤ꯫ ꯁꯦꯜ ꯇꯥꯟꯕ ꯂꯝꯕꯤ ꯊꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯈꯣꯏꯃꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯑꯃ ꯁꯨꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯟꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡꯕꯨꯁꯨ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯅꯕꯗ ꯌꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯈꯣꯏꯃꯨꯅ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯗꯨꯅ ꯁꯦꯡꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯕꯨ ꯑꯌꯨꯛꯀꯤ ꯆꯥꯛꯁꯤꯕꯨ ꯊꯣꯡꯂꯒ ꯆꯥꯔꯒ ꯆꯠꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ… ꯋꯥꯈꯜ ꯑꯃꯨꯛ ꯃꯨꯟꯅ ꯇꯧꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯈꯟꯊꯩ꯫ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦ꯫ ꯉꯁꯤꯁꯤ ꯆꯤꯡꯒꯤ ꯂꯝ ꯑꯃꯗ ꯆꯠꯀꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯆꯤꯡꯒꯤ ꯈꯨꯜꯗꯨꯗꯤ ꯁꯥ ꯑꯌꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ꯫ ꯇꯧꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕꯁꯤꯡ ꯈꯟꯗꯨꯅ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ꯫ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯔꯦꯝꯕꯗ ꯆꯦꯡ ꯆꯥꯛ ꯁꯤꯗ ꯑꯃꯨꯛ ꯇꯤꯡꯅꯕꯅꯤ꯫ ꯉꯟꯇꯥꯅ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ, ꯈꯔ ꯌꯥꯝꯅ ꯆꯥꯔꯨꯅꯕ꯫ ꯑꯃꯔꯣꯝꯗ ꯈꯣꯏꯃꯨꯁꯤ ꯌꯥꯝꯅ ꯂꯤꯛꯄ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯀꯌꯥ ꯁꯠꯀꯟꯗꯕ ꯃꯤꯇꯥ ꯑꯃꯅꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯁꯦꯜ ꯇꯥꯟꯁꯤꯟꯕ, ꯑꯆꯥ ꯑꯊꯛꯀꯤꯅ ꯊꯣꯛꯂꯕ ꯊꯨꯡꯂꯨ ꯊꯨꯡꯂꯨꯕ ꯃꯐꯝꯗ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯝꯖꯥ ꯆꯥꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕ ꯁꯥꯖꯠ ꯑꯃꯅꯤ꯫ ꯈꯣꯏꯃꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯡꯊꯣꯡ ꯑꯗꯨꯗ ꯁꯨꯖꯩꯅ ꯁꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯤꯗꯥꯛꯅꯤ꯫ ꯍꯣꯔꯦꯟ ꯄꯣꯠ ꯃꯥꯡꯖꯩ ꯇꯧꯔꯝꯂꯒ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯁꯦ ꯑꯩꯍꯥꯛ ꯏꯊꯟꯗꯅꯤ꯫ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅꯒ ꯃꯔꯤꯟ ꯇꯟꯕ ꯀꯇꯟ ꯉꯥꯛꯇ ꯑꯣꯏꯕꯅꯤ꯫ ꯍꯨꯔꯥꯟ ꯆꯤꯟꯊꯤꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯂꯩꯍꯩꯕꯒ ꯅꯠꯇꯦꯗ꯫ ꯃꯃꯥꯏꯗꯨ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯏ꯫ ꯃꯃꯤꯠ ꯑꯗꯨꯅ ꯎꯈꯣꯡꯇꯦꯟꯗ ꯐꯠ ꯌꯦꯡꯈꯠꯂꯨꯕꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯏꯗꯅ꯫ ꯏꯔꯨꯖꯕꯗꯒꯤ ꯃꯤꯡꯁꯦꯜ ꯌꯦꯡꯗ꯭ꯔꯤꯅ ꯑꯩꯒꯤ ꯁꯛꯁꯦ꯫ ꯃꯤꯡꯁꯦꯜꯗꯤ ꯏꯃꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯑꯩꯕꯨ ꯑꯃꯨꯛ ꯊꯣꯡ ꯁꯥꯡꯗꯣꯛꯇꯨꯅ ꯆꯪꯕ ꯇꯥꯔꯤꯗꯔꯥ? ꯍꯣꯏꯗ, ꯑꯩꯉꯣꯟꯗꯕꯨ ꯀꯔꯤꯒꯤ ꯃꯤꯡꯁꯦꯜ ꯌꯦꯡꯕꯅꯣ ꯑꯃꯨꯛ? ꯃꯍꯧꯁꯥꯗꯒꯤ ꯐꯖꯔꯒ ꯑꯗꯨꯝ ꯂꯩꯔꯕ ꯑꯩꯕꯨ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗ꯫ ꯃꯈꯨꯠ ꯑꯗꯨꯅ ꯅꯤꯡꯁꯥ ꯀꯥꯡꯂꯣꯟ ꯌꯦꯡꯗꯨꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯝꯃꯤ꯫ ꯃꯈꯥ ꯄꯥꯡꯕ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯁꯨꯝꯗ꯭ꯔꯤꯡ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯃꯈꯛꯅ ꯈꯣꯏꯃꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯗꯥ ꯈꯣꯏꯃꯨ, ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒ ꯈꯨꯆꯨꯗꯨꯒ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯅꯔꯤ꯫ ꯎꯇꯤꯟꯅ ꯃꯣꯔꯣꯛ ꯆꯦꯟꯕꯕꯨ ꯃꯥꯜꯂꯤ꯫ ꯈꯣꯏꯃꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯃꯃꯥꯏꯗꯨ ꯄꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯤ, ꯀꯨꯆꯨꯒꯤ ꯋꯥꯗꯤ ꯄꯨꯜꯂꯩ ꯂꯩꯌꯣꯜꯅ ꯀꯩꯗꯧꯖꯔꯨꯅꯤ? ꯐꯨꯔꯤꯠꯀꯤ ꯋꯥꯅ ꯑꯃꯨꯛ ꯃꯃꯜ ꯑꯇꯥꯡꯕꯅꯤ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒ ꯐꯪꯕ ꯅꯠꯇꯦ꯫ ꯀꯔꯦꯝꯅꯔꯤꯕꯅꯤ ꯀꯥꯏꯅ꯫ ꯑꯩꯃꯥ, ꯗꯥ ꯈꯣꯏꯃꯨ, ꯑꯋꯣꯏꯃꯛꯀꯤ ꯁꯥꯎꯈ꯭ꯔꯕꯣꯏꯔꯦ? ꯑꯃꯨꯛꯇ ꯁꯥꯎꯒꯠꯄꯤꯈꯤꯅꯨ ꯀꯩꯗꯧꯒꯦ? ꯅꯆꯜ ꯅꯨꯡꯁꯤꯗꯅ ꯑꯗꯨꯛ ꯂꯛꯅꯖꯕꯅꯤ꯫ ꯃꯁꯤꯕꯨ ꯄꯥꯈꯪꯅꯤ ꯀꯥꯏꯅ꯫ ꯑꯩ ꯄꯥꯈꯪ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯁꯥꯎꯔꯕꯗꯤ ꯁꯥꯎꯔꯦ, ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯀꯔꯤ ꯋꯥꯅꯣ? ꯁꯠ ꯍꯥꯏꯔꯣ, ꯑꯩ ꯊꯦꯡꯂꯕꯅꯤ꯫ ꯈ꯭ꯋꯥꯡ ꯁꯦꯡꯕ ꯈꯣꯏꯃꯨꯅ ꯄꯥꯝꯕ ꯂꯩꯍꯤ ꯆꯣꯟꯕ ꯂꯩꯀꯥ ꯐꯟꯕ ꯂꯩꯔꯥꯡꯗꯣ ꯆꯧꯕꯤꯌꯩꯅ ꯑꯣꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯄꯥꯎꯈꯨꯝꯗꯤ ꯄꯤꯕꯤꯔꯝꯃꯨ ꯗꯥ ꯈꯣꯏꯃꯨ꯫ ꯆꯠꯂꯣꯗ, ꯃꯇꯥꯡ ꯆꯥꯗꯅ ꯃꯦꯂꯩ ꯂꯪꯉꯛꯈꯤꯅꯨ꯫ ꯍꯧꯖꯤꯛ ꯑꯩ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯅꯤ꯫ ꯑꯗꯨꯒꯨꯝ ꯋꯥꯊꯤ ꯋꯥꯔꯦꯝꯗꯨꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯅꯣ? ꯑꯩ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯈꯤꯗ ꯋꯥꯠꯂꯤ꯫ ꯂꯩꯍꯤ ꯆꯨꯞꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯈꯣꯡꯄꯥꯛꯁꯤꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯁꯤꯟꯕ ꯁꯣꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯏꯃꯨꯗꯨ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫
Asengbani khoimugi punsida nupi amata khangnaraktri. Nuksi ningolgi wafamdudagi mahak ase yamna thaptokna lapna leizai. Mahaki wakhaldi sen tanba senjau paib misak ama oiba sikhaktani. Khoimuna sum chatpana numina koktonda chap yungna leiba matam maduda chingi khuladu thunglami mabam masida thabak suba lalonbagi leiramba asi ahum mairakti sukre aduna khulasigi miyoi kharagadi mahak masak khangnei. Nungsa marakta lamsang lakpagi waraba khoimuna khalli. Onthoknasu warida ise. Chaka saraktre nungsa maraksida phanasu sangi aina laklibase. Khanganidana. Khulakpagi miyumda hekta sanglaga sadum situna saruke. Ipuk pakhaiji phaw. Khoimuna khulakpagi mayumda sangduna khulakpabu kaurami. Khulakpasu mapalda thoklaklami khoimuna hai. Ipa khulakpa ai khoimuni. Masa khangbiriba natro. Khulakpana. Karigi khangdani haibagi. Nangdi nasado gyang wana urene. Lamsang lakpagi wabda loiramlagani. Lao, imungda sangduna ngayak pothararo. Khoimusu imungda sanglami aduga ligi phana mada manam ngaduna potharami. Khulakpana magi nupibu kauduna hai. Hai, khulakpi. Lalon manupa khoimusi. Lamsang lakpagi yamna ware. Loki sing ayingbado. Tumbada haptuna puthoro. Pathatuna leiriba khoimuna khulakpagi wafamadu tabada phuk hawgalaktuna hai. Ipa khulakpa aina su waraga tumba ising khara thaklaga phagadaba nateda. Aigi ipuk asisu yam khongle. Ai chak oina sagi. Chak lami haiba. Chau. Ngarang numita khulasida harau kumai tawkhibagi sa ayaiba ahawba makhal yamna lei. Nabuk pen hek chau. Wafam asida khoimudu yamna harau zarami. Cha khanglam hek lamsilakbagum tawrami chakhumna sangduna ahawba mayam aduba sarami. Loina sitnamna makai sarami sabapum loiraga khoimuna khulakpada yengduna hai. Kanana yaibano masibo onthokna su hawkreda. Lalon pot ko oirabadi sitluibo. Silep mangdun tokani. Chaununa asumna thabak suduna sel tanduna leirakpa asi chahi ahumuk hausingkhirami. Chaununa leiriba khulladuda yumthong 10 muk kalaga usuba yum amasu leirami. Usuba nupa adugi mamingna uzauba kaurami. Mabuk thonba masa sauba usuba mini haiduna kauribani. Uzauba si una hakhotuna sem saba hakpasi yamna hairami. Mahakna laigi sakdam kayabu haktuna semduna sarami. Nongmagi numitni uzawna magi leirak masilda leiba hozang aduda makhut namana hamai khudung paiduna namana nungthang paiduna maningda dak thaduna kariguma posak ama kana semsari. Tanja aduda nupa naha ama laktuna uzawbagi manakta phamthai aduga hai. Ta uzawba aigi kangthuldu chanba loibirabra. Loiji numitni ni humni sangkini loisinbada. Khara thuna loisinbiro. Ahingda kang maraktani ay tumlibasi. Loisiladabani ado nangbu kadom lekaidagino. Awanglom dagini. Awanglom haibadi khoimu hoy adomdagira. Mani makhoiga he yumlo naribani. Mabu kari thabak sugene. Silga siyamna paikhatkre. Ina khunba haibado oikrene madi. Chapsana khangde madudi magi haibabu ayuk ngana satkhiba aduga numit taramdaida mayumda lakpasini. Hoi, selgi wadi namchi kai paire haiduni. Adubu tada yumlona bana ina khulasu aikhoidadi karimta kanade. Mapona maroda malikliba. Mahakibu angang kaya leirabagene. Kadaidagi angang noda nupi phawba thidribani. Ho sari ne sari mahakse as chigadabu manjeda. Hoine luhong kai hongbagi wapam ita takhideba hojik phawba nupi thidri haiba mabu aingondagi chahi 5 dagidi tadan halamgani se aina hojik sahi 32 humdoi dudi mahakna kaya phare dada aishu mukchalagi hangsit natraga masemda laklagi madudadi soida loisinbiramako asi hairamlaga nupado satkirami uzaubana usuba toktuna wakhal tawi selsu mayama pairaba aina pokpadai nga sifawba hojang asida ikut asida nungthang yot paiduna
ꯌꯩꯗꯨꯅ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯐꯥꯎ ꯀꯔꯤꯁꯨ ꯃꯁꯤ ꯂꯦꯡꯈꯠꯄ ꯉꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯔ ꯖꯔ ꯏꯅꯥꯛ ꯈꯨꯟꯈꯤꯕ꯫ ꯃꯤꯒꯤ ꯃꯄꯣꯠ ꯃꯜ ꯍꯨꯔꯥꯟꯕꯗꯨ ꯐꯠꯇꯦ, ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯍꯦꯛꯇ ꯆꯞꯇꯨꯅ ꯁꯦꯜ ꯈꯣꯠꯍꯧꯗꯕ ꯌꯥꯗꯦ꯫ ꯈꯣꯏꯃꯨ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯃꯁꯥꯗꯨ ꯂꯥꯏꯍꯧ ꯈꯔ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯥꯂꯣꯟꯕ ꯆꯠꯄꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯐꯛ ꯊꯥꯗꯨꯅ ꯃꯍꯥꯛ ꯍꯤꯞꯂꯤ꯫ ꯍꯟꯗꯛ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯅꯥ ꯆꯩꯅꯥ ꯈꯔ ꯐꯪꯂꯛꯄ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄꯒꯨꯝꯅ ꯇꯧꯔꯔꯤ꯫ ꯅꯥꯏꯇꯣꯝ ꯂꯩꯕꯒꯤ ꯑꯋꯥꯕꯗ ꯃꯍꯥꯛ ꯈꯖꯤꯛ ꯈꯖꯤꯛ ꯈꯪꯂꯛꯄꯒꯨꯝ ꯐꯥꯎꯔꯔꯤ꯫ ꯑꯅꯥ ꯆꯩꯅꯥ ꯈꯨꯜ ꯈꯥꯡꯂꯤꯕ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕꯁꯦ ꯂꯝꯁꯥꯡ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕꯅ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯏꯁꯥꯗ ꯑꯅꯥ ꯆꯩꯅꯥ ꯐꯪꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯕ ꯑꯁꯤꯃꯨꯛ ꯋꯥꯕ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯄꯥꯡꯒꯜꯅ ꯐꯔꯤꯉꯩ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯇꯨꯡꯍꯟꯗꯨꯅ ꯑꯩꯅ ꯈꯛ ꯌꯦꯡꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯃꯦꯖꯁꯤ ꯐꯥꯎꯕ ꯑꯩꯅ ꯍꯟꯅ ꯎꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯑꯃ ꯏꯐꯥꯎꯗ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯔꯤ꯫ ꯑꯩꯅ ꯅꯤꯡꯈꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯪꯂꯥꯟ ꯉꯁꯤꯅ ꯑꯣꯏꯔꯦ꯫ ꯅꯤꯡꯈꯤꯕꯗꯨꯅ ꯃꯪꯐꯥꯎꯅꯕ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯂꯩꯕꯒꯤ ꯃꯩꯆꯥꯛꯇꯤ ꯊꯃꯣꯏꯗ ꯇꯞꯅ ꯐꯪꯂꯛꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯕ ꯑꯁꯤꯅ ꯃꯑꯣꯏꯔꯝꯂꯦ꯫ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗꯕ ꯑꯗꯨꯒꯨꯝ ꯄꯨꯟꯁꯤꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯑꯩꯅ ꯏꯗꯣꯝ ꯏꯊꯟꯇ ꯑꯅꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯑꯆꯦꯟꯕ ꯇꯨꯔꯦꯜꯒꯨꯝꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯍꯪꯒꯠꯅ ꯆꯠꯄ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ꯫ ꯃꯁꯤꯒꯤ ꯃꯍꯩꯅ ꯑꯩꯇꯅ ꯐꯪꯂꯤ꯫ ꯍꯧꯖꯤꯛ ꯑꯩ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯏꯊꯟꯇ ꯈꯪꯖꯔꯛꯂꯤ꯫ ꯁꯣꯏꯖꯤꯟ ꯁꯦꯝꯍꯧꯗ꯭ꯔꯕ ꯋꯥꯄꯜꯒꯨꯝꯂꯔꯤ꯫ ꯅꯨꯄꯤ ꯊꯤꯗꯨꯅ ꯏꯆꯥ ꯏꯁꯨ ꯂꯩꯕꯒꯤ ꯃꯇꯝꯁꯨ ꯐꯅ ꯍꯦꯟꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯩꯅ ꯇꯨꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯔꯤ꯫ ꯑꯩꯅ ꯅꯥꯔꯕꯗ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯇꯥꯟꯁꯤꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯒꯗ꯭ꯔꯥ? ꯍꯣꯏ, ꯁꯦꯜꯒꯤ ꯃꯇꯦꯡꯅ ꯃꯤ ꯅꯦꯛꯇꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯈꯤꯕꯗꯤ ꯃꯗꯨꯗꯤ ꯌꯥꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯅꯒꯅꯤ? ꯑꯩ ꯇꯁꯦꯡꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯨ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯤꯡꯉꯝꯗꯕꯒꯤ ꯆꯩꯅꯥꯅ ꯏꯊꯟꯇ ꯐꯪꯖꯔꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕ ꯑꯁꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯖꯤꯕ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡꯕꯨ ꯃꯌꯦꯛ ꯂꯥꯅ ꯈꯪꯗꯣꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯍꯧꯕꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯆꯍꯤ 90 ꯍꯦꯜꯂꯕ ꯈꯣꯏꯃꯨꯅ ꯃꯊꯟꯇ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤ꯫ ꯇꯟꯖꯥꯁꯤꯗ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯅꯍꯥ ꯅꯨꯄꯥꯗꯨ ꯂꯥꯛꯇꯨꯅ ꯈꯣꯏꯃꯨꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ, "ꯈꯥꯇꯣꯟ, ꯑꯅꯥꯕꯕꯨ ꯀꯌꯥꯝ ꯀꯟꯅ ꯅꯥꯔꯤꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯍꯧꯔꯨꯗ꯭ꯔꯦ꯫ ꯍꯣꯔꯦꯟ ꯑꯉꯥꯡ ꯊꯥꯔꯛꯇꯨꯅ ꯁꯦꯕꯥ ꯆꯪꯍꯟꯖꯒꯦ." ꯈꯣꯏꯃꯨꯅ ꯇꯞꯅ ꯈꯨꯝꯃꯤ, "ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ, ꯂꯥꯏꯍꯧꯈꯛ ꯑꯁꯤꯅꯤ꯫ ꯐꯖꯔꯛꯁꯅꯤꯗ ꯑꯗꯨꯃꯛ." ꯐꯖꯔꯛꯁꯅꯤ ꯍꯥꯏꯕ ꯌꯥꯗꯦꯅꯦ, ꯐꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯈꯥꯇꯣꯟꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ꯫ "ꯅꯠꯇꯦ ꯈꯥꯇꯣꯟ, ꯑꯌꯨꯛꯀꯤ ꯆꯥꯛꯄꯨ ꯆꯥꯔꯕ꯭ꯔꯅꯦ?" "ꯆꯥꯗꯦ." "ꯀꯔꯤꯒꯤ? ꯅꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯝꯅꯗꯤ ꯊꯣꯡꯂꯨꯅꯤ?" "ꯈꯥꯇꯣꯟ, ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯕꯗ ꯃꯔꯨ ꯑꯣꯏꯅ ꯆꯪꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯩꯍꯧꯔꯣꯜꯒꯤ ꯃꯤꯅꯗꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯈꯛꯅ ꯃꯔꯨꯅꯤ ꯍꯥꯏꯅ ꯂꯧꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯔꯝꯗꯤ ꯁꯦꯜ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯦ꯫ ꯁꯦꯜ ꯌꯥꯎꯗꯅ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯋꯥꯏ꯫ ꯑꯗꯨꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯜꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯈꯤꯒꯗꯒꯦ ꯈꯟꯅ ꯄꯣꯔꯝ ꯑꯃ ꯌꯥꯠꯍꯧꯕꯁꯨ ꯇꯉꯥꯏ ꯐꯗꯦ꯫ ꯃꯤꯑꯣꯏꯕꯗꯤ ꯋꯥꯈꯜꯗ ꯂꯥꯏꯆꯨꯕꯅꯤ꯫ ꯋꯥꯈꯜ ꯈꯟꯈꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡꯁꯨ ꯑꯣꯌꯦꯠ ꯃꯥꯟꯅꯅ ꯊꯥꯡꯕ ꯇꯉꯥꯏ ꯐꯗꯦ꯫ ꯈꯥꯇꯣꯟꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ, ꯅꯄꯥꯡꯒꯜ ꯐꯔꯤꯉꯩ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯕꯒꯤꯗꯃꯛ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯂꯂꯣꯟꯕ ꯆꯠꯈꯤ꯫ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯈꯤ꯫ ꯃꯗꯨꯗ ꯂꯥꯏꯆꯨꯔꯤꯉꯩ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗꯨꯗꯤ ꯈꯥꯇꯣꯟꯅ ꯇꯨꯡ ꯍꯟꯗꯨꯅ ꯈꯛ ꯌꯦꯡꯂꯛꯈꯤꯗꯦ꯫
Khatongi punsina chatliba lambiduda ngasidi tingkhang tumbogum saklon kaya thengnarakle. Masi pumba ithantana lanthengnaगani. Mayoknagani haibadi oithokloidaba wapham amagumani. Punsi lambigi sidaida lepliba nang natraga egisu ipang ama haibado soyana mathau tarakani. Masi matamna purakpa punsigi masak amani. Adubu masigi tangkak asimadi Khatongi khongthang aduna kanthoktuna sakhraboido. Khaton hana yengbidana karishu leite khana kanthoklu posagaduna ngasidi Khatongi punsida yeknabagi saklona ma lawrakli. Mahakna ningamdaba saina pirakli. Masida Khatonda awaba khangli. Masibu punsigi mapung phaba khongchat ama haibado oigadoribra. Adubu phare pumnama haukrab warida ninda tawduna karibu kanarugani. Tunggi lakadaw punsigidamak mayok yana lanthengnaба ngamnabagidamak makha taba poramamo sinba tangai phade. Khoimuna pumnamak aigi iralna maisak piriba punsini. Iral ase punsigi dumak sagona tu leijar sano. Aidagi iralni khalaga adumak ai leikrake. Madu yaroine Khaton hauji tangai phadriba sidi Khatonbu kupni yengshinbigadaba miyoy ama khaktani. Yening thagi matamda yening hungi taromba thamoy amabu matamgi ulena layolda kupsingiduna laisa tanba ngamhankidrabasu ulengi matam noiduna lairang layol amagidamak matam maso amuk soida lakhigani. Matamdo hauji asini karigi amuk makha tana warukhini. Khaton ai phanaba loina singe. Khoimuna ahing ani hum supna wakhal kaya makhalami. Khanba yaba khalaba tungda mahaki machil layeng adudagi khanghaudana thokirami. Chaubi nangbu karam tarumgaba nangna haikibadai aitagi lahi selma leirang oina sasage haiduna ngasisu nangbu aigidamak lotuna satuna leiromkigadra. Khoimu anabasu mapung phana phari masidagidi chaubigi khongul baliba amuk hawraklami. Mahakna koithi thiruba matamdadi matam amagi mahakpu yamna pamjakhiba saubidu yumnak sagai ondu leiramle. Ningba kaiba punsi amada mahak mallaba lambi aduda makhongna thangduna phumbangna satuna leiri. Khoimuna lambida satlingai mayai lekaigi usuba uzaubana khoimubu hek urami. Maithong imak maksina chatliba dubu uraduna uzaubana khoimugi manakta sangduna asumna hanglami. Kadaida lengbirubano asuk thawai nungaitana kari tawba yaurabage. Khoimuna khumi punsi lambi ase masi oira male. Ngasidi lenglu khuding puthabagum tawri. Tasengna ai lambi sida satpa kiri. Adumna khanba haunadeda nakhoiga yumlonaba angang naha masado nahando aigida laklami. Nangi mapau kaya matamlami. Aishu wakhal kaya khali. Adubu misak oina nangidamak sinbibadi ai ngamgani ningde. Adubu khoimo aina ngamgadaba amakhakti lei. Karibuno mo hausikpo chatpa kiraba lambi sida nangna amo kaihobiribra uzauba aishibu hinglibrane. Onthok wafam ngakta tu yum mase ai yumni lerak masil lariba sina ai hozangni. Masida amukta sanglusi ai nangwanda karigumta yenghangi. Karibuno lakta lao. Uzaubana khoimugi makhut paiduna mahaki hozang manungda pusilami. Hozang manung aduda phi angaubana kupsinba ma leiri. Madubu uzaubana haidoi aduga hai. Tu urabra masina makokni. Makoktagi hanhaktuna semba hobani. Masi nupi amagi mapung phaba saktam ama oirakadoribani. Nangi nama hangdu punsi dubu aina yengba ngamdraduna nangi mateng pangnabani. Masak ase amukta yengo pamdabra nangbo. Khoimuna mamin aduna maithong adudamak sariba dubu munna yenglami. Mahakna yengluba duda ugi ningthizaraba saktam aduna mahaki thamoi nungda takhibagum tawrari. Khoimuna tahana hai. Ito nangna haktuda sariba nupigi saktam asidi
ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯔꯦ ꯑꯩ ꯇꯁꯦꯡꯅ ꯁꯛꯇꯝ ꯑꯁꯤꯗ ꯉꯥꯎꯕꯒꯨꯝ ꯇꯧꯔꯔꯦ ꯏꯇꯥꯎ ꯃꯁꯤ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤꯗꯃꯛ ꯂꯣꯏꯁꯤꯟꯕꯤꯗꯕ ꯌꯥꯗꯦ ꯅꯪꯒꯤ ꯑꯋꯥꯃꯜ ꯀꯌꯥꯅꯣ ꯑꯩꯅ ꯁꯨꯅꯕ ꯄꯤꯒꯅꯤ ꯁꯛꯇꯝ ꯑꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯑꯣꯏꯅ ꯑꯩ ꯂꯩꯈ꯭ꯔꯒꯦ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯎꯖꯥꯎꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗꯕꯨ ꯀꯔꯝꯕ ꯉꯥꯅꯅꯣ ꯂꯤꯊꯣꯛꯇꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯒꯗꯧꯔꯤꯕꯁꯤꯕꯣ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯊꯨꯔꯤꯗꯅ ꯑꯩꯒꯤ ꯁꯔꯧ ꯂꯥꯡꯗ ꯅꯪꯁꯨ ꯄꯪꯊꯔꯦ ꯃꯁꯤꯅꯤꯗꯅ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯩꯒꯤ ꯏꯈꯨꯠꯇ ꯍꯥꯃꯩ ꯈꯨꯗꯣꯡ ꯄꯥꯏꯖ ꯅꯨꯡꯊꯪ ꯌꯣꯠ ꯄꯥꯏꯗꯨꯅ ꯎ ꯀꯌꯥꯗ ꯀꯛꯇꯨꯅ ꯍꯛꯇꯨꯅ ꯁꯦꯝ ꯁꯥꯕꯒꯨꯝ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯒꯤ ꯁꯦꯟꯗꯣꯡꯒꯤꯗꯃꯛ ꯁꯦꯝꯕ ꯉꯝꯕ ꯇꯥꯕꯅꯤ ꯃꯁꯤꯅꯤ ꯃꯇꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯉꯝꯕ ꯁꯦꯠꯇꯨꯅ ꯆꯥꯅꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯅ ꯁꯥꯔꯤꯕ ꯁꯛꯇꯝ ꯑꯁꯤꯗ ꯅꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯗꯨꯅ ꯉꯥꯎꯔꯦ ꯄꯥꯝꯕꯅ ꯊꯨꯝꯃꯠꯂꯦ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯁꯤꯒꯤ ꯃꯃꯜꯕꯨ ꯑꯩꯅ ꯐꯅ ꯋꯥꯡꯅ ꯍꯥꯏꯗꯨꯅ ꯂꯧꯍꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯁꯦꯝ ꯁꯥꯕꯅꯤ ꯃꯀꯣꯛ ꯑꯁꯤꯗꯤ ꯂꯣꯏꯔꯕꯒꯨꯝꯕꯅꯤ ꯃꯁꯥ ꯁꯥꯕꯗꯤ ꯀꯨꯏꯔꯣꯏꯗ ꯊꯨꯅ ꯂꯣꯏꯒꯅꯤ ꯆꯌꯣꯜꯃꯨꯛꯇꯤ ꯉꯥꯏꯔꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯎꯅꯒ ꯃꯔꯣꯜ ꯑꯃ ꯇꯥꯡꯕꯅꯦ ꯃꯤꯇꯝ ꯑꯃ ꯁꯥꯕ ꯍꯥꯏꯕꯁꯤꯁꯨ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯕ ꯄꯨꯟꯅ ꯃꯃꯜꯗꯤ ꯈꯔ ꯋꯥꯡꯕ ꯇꯥꯔꯦꯀꯣ ꯅꯪꯒꯤ ꯃꯃꯜꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯊꯤꯔꯨꯒꯗꯕ ꯃꯁꯤꯃ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯎꯅ ꯁꯥꯕ ꯃꯤꯇꯝꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯗꯕꯅꯤ ꯁꯦꯜꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯊꯕꯛ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯆꯌꯣꯜꯃꯨꯛ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯈꯣꯏꯃꯨ ꯆꯠꯈꯤꯔꯝꯃꯤ ꯎꯖꯥꯎꯅ ꯃꯆꯤꯜꯂ ꯁꯣꯜꯍꯧꯏ ꯃꯀꯨ ꯀꯣꯛꯄꯈꯩ ꯂꯧꯕ ꯍꯥꯏꯗꯨꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯊꯤꯔꯤꯕ ꯈꯨꯗꯤꯁꯤꯗꯤ ꯁꯦꯡꯒꯥꯎꯗ ꯑꯣꯏꯔꯝꯂꯦ ꯃꯃꯜ ꯂꯧꯒꯗꯧꯔꯤꯕꯅꯤꯅ ꯁꯥꯕꯕꯨꯗꯤ ꯂꯣꯏꯅꯕ ꯁꯥꯕꯤꯒꯅꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯣꯏꯃꯨꯗꯤ ꯃꯍꯥꯛꯅ ꯎꯔꯛꯄ ꯎꯅ ꯁꯥꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯅ ꯎꯗꯨꯅꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯊꯤꯜ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯌꯩꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯔꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯁꯥꯕ ꯂꯣꯏꯕ ꯐꯥꯎꯕ ꯆꯌꯣꯜ ꯑꯃꯗꯤ ꯈꯥꯡꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯈꯣꯏꯃꯨꯅ ꯁꯦꯜ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯃꯆꯥ ꯑꯃ ꯃꯈ꯭ꯋꯥꯡꯗ ꯀꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯊꯛꯇꯅ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯁꯤꯟꯗꯨꯅ ꯈꯨꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯎꯖꯥꯎꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ ꯎꯖꯥꯎꯕꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯕꯨ ꯀꯧꯔꯝꯃꯤ ꯎꯖꯥꯎꯕꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ ꯎꯖꯥꯎꯕꯅ ꯏꯇꯥꯎ ꯂꯥꯛꯄꯤꯔꯦꯗꯅ ꯑꯉꯥꯡ ꯊꯥꯗꯨꯅ ꯏꯇꯥꯎꯕꯨ ꯀꯧꯍꯜꯂꯨꯒꯦ ꯇꯧꯔꯝꯂꯤꯕꯅꯤ ꯀꯥꯈꯠꯄꯤꯔꯣ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯐꯝꯂꯒ ꯃꯇꯝ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯍꯣꯖꯪꯗꯨ ꯑꯣꯏꯅ ꯊꯨꯅ ꯆꯠꯂꯁꯤ ꯑꯩ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯨꯅ ꯎꯅꯤꯡꯂꯦ ꯆꯌꯣꯜ ꯑꯃ ꯈꯥꯡꯕꯁꯦ ꯆꯍꯤ 3 ꯈꯥꯡꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ ꯀꯩꯗꯧꯒꯦ ꯉꯥꯏꯍꯥꯛꯇ ꯂꯦꯡꯈꯠꯄꯤꯔꯛꯈꯣ ꯑꯣꯟꯊꯣꯛꯅꯁꯨ ꯇꯍꯥꯃꯟꯈ꯭ꯔꯦ ꯑꯗꯨꯃꯛ ꯎꯒꯗꯕ ꯂꯩꯔꯕꯅꯤ ꯍꯥꯟꯅ ꯃꯃꯜ ꯍꯥꯏꯅꯈꯤꯁꯤ ꯇꯧꯕꯅꯤ ꯅꯪꯒꯤ ꯃꯃꯜ ꯍꯥꯏꯕꯕꯨ ꯀꯌꯥꯅꯣ ꯁꯠ ꯍꯥꯏꯔꯣ ꯎꯖꯥꯎꯕꯅ ꯃꯃꯜ ꯑꯗꯨꯕꯨ ꯐꯅ ꯋꯥꯡꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯈꯣꯏꯃꯨꯅ ꯏꯇꯥꯎ ꯅꯪꯒꯤ ꯃꯃꯜ ꯑꯗꯨꯗꯤ ꯋꯥꯡꯃꯟꯗ꯭ꯔꯥ ꯎꯖꯥꯎꯕꯅ ꯀꯣꯁꯤ ꯃꯊꯛ ꯀꯣꯁꯤꯜꯂꯛꯏ ꯅꯍꯥꯟꯗꯣ ꯃꯈꯣꯏ ꯅꯨꯄꯥꯅꯤ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯩꯅ ꯁꯥꯔꯤꯕ ꯎꯒꯤ ꯃꯤꯇꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯃꯜ ꯀꯌꯥꯅꯣ ꯍꯦꯛꯇ ꯄꯤꯔꯒ ꯂꯩꯈ꯭ꯔꯒꯦ ꯍꯥꯏ ꯃꯗꯨꯗ ꯑꯩꯅ ꯏꯇꯥꯎꯒꯤꯅꯤ ꯃꯄꯨ ꯂꯩꯈ꯭ꯔ ꯍꯥꯏꯗꯨꯅ ꯁꯤꯗ ꯇꯠꯀ ꯌꯥꯈꯤꯗꯦ ꯃꯈꯣꯏ 3 ꯆꯠꯈꯤ ꯏꯇꯥꯎ ꯑꯩꯅꯕꯨ ꯏꯇꯥꯎꯗꯒꯤ ꯃꯃꯜ ꯍꯦꯟꯅ ꯂꯧꯒꯗ꯭ꯔꯅꯦ ꯐꯅ ꯌꯥꯝꯅ ꯇꯥꯔꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕꯗꯨꯒ ꯌꯦꯡꯅꯧꯔꯕꯗꯤ ꯏꯇꯥꯎꯅ ꯃꯃꯜ ꯁꯨꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯍꯟꯗꯣꯛꯄꯤꯔꯣ ꯑꯩ ꯃꯈꯣꯏꯗ ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎ ꯍꯦꯛꯇ ꯊꯥꯈꯤꯒꯦ ꯎꯖꯥꯎꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯈꯣꯏꯃꯨꯗꯤ ꯃꯊꯃꯣꯏꯗ ꯇꯤꯡ ꯄꯥꯟꯈꯤꯔꯝꯃꯤ ꯃꯈ꯭ꯋꯥꯡꯗ ꯀꯤꯔꯤꯕ ꯁꯦꯡꯒꯥꯎ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯎꯖꯥꯎꯕꯗ ꯁꯠꯄꯤ ꯑꯗꯨꯒ ꯍꯥꯏ ꯁꯦ ꯃꯁꯤ ꯂꯣꯏꯅ ꯂꯧꯔꯣ ꯅꯪꯅ ꯍꯥꯏꯕ ꯃꯃꯜ ꯑꯗꯣ ꯑꯗꯨꯗꯒꯤ 2-3 ꯍꯦꯜꯂꯕꯅꯤ ꯎꯒꯤ ꯃꯤꯇꯝꯁꯦ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯎꯖꯥꯎꯕꯅ ꯁꯦꯡꯒꯥꯎ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯩꯅꯣꯗ ꯑꯩꯕꯨ ꯃꯪꯂꯥ ꯁꯤꯅꯤꯗꯅ ꯁꯤꯟꯗꯣꯏ ꯂꯩꯇꯣꯟ ꯐꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯄꯪꯕꯒꯤ ꯃꯔꯜꯗꯤ ꯑꯁꯤꯡꯕꯅ ꯆꯥꯕ ꯍꯧꯅꯁꯥꯅꯤ ꯈꯣꯏꯃꯨꯅ ꯊꯨꯅ ꯌꯥꯡꯅ ꯍꯣꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ
ꯍꯣꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯇꯝ ꯑꯃ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯝꯖꯤꯜꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯅꯤꯅ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯃꯁꯥ ꯄꯨꯝꯕ ꯏꯊꯛ ꯏꯔꯩꯒꯨꯝ ꯏꯊꯛ ꯅꯥꯏꯈꯤꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯇꯈꯩ ꯎꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯇꯝ ꯑꯗꯨꯒꯤ ꯏꯪꯅ ꯆꯪꯈꯣꯟꯅ ꯐꯖꯔꯤꯕꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨꯁꯨ ꯁꯨꯝꯍꯠꯈꯤꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯃꯤꯠꯐꯝꯗ ꯃꯤꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯎꯅ ꯁꯥꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯊꯛ-ꯈꯥ ꯌꯦꯡꯂꯕ ꯇꯨꯡꯗ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯇꯝ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯝꯂꯝꯃꯤ꯫ ꯊꯣꯡ ꯊꯣꯡꯅꯥꯎ ꯁꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯎꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯈꯩ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯗꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯑꯨꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯉꯥꯎꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯃꯨꯅ ꯎꯒꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ? ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ꯫ ꯆꯥꯛ ꯑꯃꯨꯛꯇ ꯊꯨꯅ ꯊꯣꯡꯂꯛꯎ꯫ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗ ꯄꯣꯊꯥꯒꯦ." ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯆꯥꯛꯈꯨꯝꯗ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯨꯅ ꯊꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ꯫ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯨꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ꯫ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯈꯣꯜ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯍꯣ ꯇꯥꯕꯤꯔꯤꯕꯔꯣ? ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯝꯕꯗꯥꯏ? ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯖꯔꯦ꯫ ꯆꯥꯕꯤꯔꯔꯣ꯫ ꯁꯥꯔꯤꯉꯩꯗ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯒꯅꯤ." ꯑꯃꯨꯛ ꯅꯨꯄꯥꯒꯤ ꯃꯈꯣꯜꯗ ꯈꯨꯝꯃꯤ, "ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕ? ꯑꯩꯗꯤ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯆꯥꯔꯨꯔꯁꯤ." ꯍꯧꯒꯠꯇꯨꯅ ꯎꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯆꯥꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯤꯗꯣꯛꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯈꯣꯜꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯆꯥꯕꯤꯔꯣ꯫ ꯑꯩ ꯁꯤꯗ ꯂꯩꯒꯦ, ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯒꯦ." "ꯍꯣꯏ ꯍꯣꯏ." ꯃꯁꯥꯅ ꯊꯣꯡꯖꯕ ꯆꯥꯛ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯎꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯍꯥꯛꯄꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯅꯕꯤꯕ ꯌꯥꯎꯔꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯗꯨꯗ ꯈꯣꯏꯃꯨꯗꯨ ꯃꯍꯧꯁꯥꯒꯨꯝ ꯁꯦꯟ ꯇꯥꯟꯕ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯏꯃꯨꯡꯗꯅꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯅꯨꯄꯤ, ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯊꯣꯛꯂꯝꯒꯅꯨ." ꯅꯨꯄꯤꯒꯤ ꯃꯈꯣꯜꯗ ꯑꯃꯨꯛ ꯈꯨꯝꯖꯩ, "ꯍꯣꯔꯦꯟ ꯉꯟꯅ ꯍꯟꯕꯤꯔꯣ꯫ ꯏꯊꯟꯇꯅ ꯂꯩꯍꯧꯔꯤꯕꯁꯦ ꯀꯧꯕꯤꯒꯅꯨ." ꯈꯣꯏꯃꯨꯗꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯊꯣꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯍꯜꯂꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯆꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯆꯥꯛ ꯁꯔꯨꯛ ꯄꯨꯈꯝ ꯑꯃ ꯐꯖꯅ ꯊꯤꯗꯨꯅ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯅ ꯎꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ "ꯀꯗꯥꯏꯗꯒꯤ ꯆꯥꯛꯂꯨꯛꯅꯣ ꯎꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯅ?" ꯆꯪꯁꯤꯟꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯎꯅ ꯁꯥꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯁꯨꯝ ꯂꯩꯔꯤ꯫ ꯉꯛꯅ ꯉꯛꯅ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯗꯨꯃ ꯑꯁꯨꯝ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯑꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯐꯤꯕꯝ ꯑꯁꯤꯗ ꯈꯣꯏꯃꯨꯅ ꯈꯜꯂꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯊꯣꯡꯂꯝꯂꯤꯕ, ꯐꯤꯁꯨ ꯐꯤꯖꯥꯝꯂꯝꯂꯤꯕ, ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯍꯌꯦꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯕꯛ ꯆꯠꯄ ꯁꯥꯗꯨꯅ ꯍꯟꯖꯤꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯒꯦ, ꯑꯗꯨꯒ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯌꯨꯛ ꯑꯗꯨꯗ ꯈꯣꯏꯃꯨꯗꯨ ꯊꯕꯛ ꯊꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯕ ꯎꯅ ꯁꯥꯕ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯇꯥꯏꯕꯪ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯔꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡꯕꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯠꯂꯝꯃꯤ꯫ ꯂꯨꯝꯗꯨꯅ ꯂꯩꯕ ꯈꯣꯏꯃꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯐꯟ ꯆꯣꯡꯁꯤꯟꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏ, "ꯅꯪꯕꯨ ꯃꯤꯔ ꯂꯥꯏꯔ? ꯎꯅ ꯁꯥꯕ ꯃꯤꯇꯝꯅꯕꯨ ꯀꯔꯝꯅ ꯍꯤꯡꯅꯕꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯅꯪꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯎꯅ ꯁꯥꯖꯕ ꯃꯤꯇꯝ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯅꯍꯥꯛ ꯅꯊꯟꯇꯒꯤ ꯑꯣꯏꯕ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯄꯨꯟꯁꯤꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯕꯤꯌꯨ." ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯩ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯕꯗ ꯈꯣꯏꯃꯨꯗꯨ ꯅꯨꯄꯤꯗꯨꯗ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯐꯪꯂꯕꯗ ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯔꯥꯎꯖꯔꯝꯃꯤ꯫
ꯉꯝꯈꯩ ꯂꯩꯇ꯭ꯔꯕꯗꯨꯗ ꯃꯥꯒꯤ ꯐꯖꯕꯤ ꯅꯨꯄꯤꯕꯨ ꯃꯤꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯎꯖꯥꯎꯕꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯏꯃꯨꯅ ꯍꯥꯏ, "ꯏꯇꯥꯎ, ꯀꯝꯗꯧꯔꯤꯕꯒꯦ? ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯎꯅꯗꯕ ꯊꯦꯡꯅꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯔꯣ꯫ ꯏꯇꯥꯎ, ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯅꯦ? ꯂꯥꯛꯇ ꯂꯥꯛꯎꯅꯦ, ꯑꯗꯨꯒ ꯈꯪꯒꯅꯤ." ꯎꯖꯥꯎꯕꯁꯨ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯎꯖꯥꯎꯕꯅ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯅꯤꯃꯛ ꯃꯉꯣꯟꯗ ꯂꯨꯞꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯍꯥꯏ, "ꯃꯥꯁꯦ ꯑꯩꯒꯤ ꯏꯇꯥꯎꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯥꯕꯅꯤ꯫ ꯏꯇꯥꯎ, ꯃꯥꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯏꯇꯥꯎꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯎꯅ ꯁꯥꯕꯤꯈꯤꯕ ꯃꯤꯇꯝꯗꯣ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯎꯖꯥꯎꯕꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯉꯛꯄ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯎꯖꯥꯎꯕꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯎꯅ ꯁꯥꯈꯤꯕ ꯁꯛꯍꯦꯟꯕꯤ ꯃꯤꯇꯝ ꯑꯗꯨꯅ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯅꯨꯄꯤ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯕ? ꯑꯗꯨꯕꯨ ꯑꯩꯅ ꯍꯨꯔꯥꯟꯗꯕ ꯌꯥꯗꯦ꯫ ꯃꯗꯣ ꯑꯩꯅ ꯁꯥꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯈꯣꯏꯃꯨꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯎꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯎꯖꯥꯎꯕꯅ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯏꯃꯨꯡꯗꯒꯤ ꯎꯅ ꯁꯥꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯝꯃꯤ꯫ ꯃꯌꯨꯝꯗ ꯈꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯣꯏꯃꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯝꯗꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯀꯣꯏꯊꯤ ꯊꯤꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯎꯖꯥꯎꯕꯅ ꯑꯃꯨꯛ ꯎꯅ ꯁꯥꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯑꯣꯜꯂꯛꯄ ꯁꯨꯡꯂꯩ ꯂꯩꯔꯝꯗꯦ꯫ ꯊꯥ ꯑꯃ ꯁꯨꯞꯅ ꯃꯌꯨꯝꯗ ꯊꯝꯗꯨꯅ ꯌꯦꯡꯂꯕꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯛꯇꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯎꯒꯤ ꯃꯤꯇꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯇꯥꯎ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯏꯃꯨꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯖꯥꯎꯕꯅ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯎꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏ, "ꯏꯇꯥꯎ, ꯑꯩ ꯂꯥꯜꯂꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯍꯨꯔꯥꯜꯂꯨꯔꯦ꯫ ꯑꯩ ꯇꯁꯦꯡꯅ ꯂꯥꯜꯂꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯇꯥꯎꯕꯨꯁꯨ ꯑꯅꯥꯕ ꯑꯣꯏꯍꯜꯂꯦ꯫ ꯁꯤ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯑꯣꯏꯔꯣ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯤꯔꯕꯅꯤ." ꯈꯣꯏꯃꯨꯗꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯎꯖꯥꯎꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯃꯃꯜ ꯑꯇꯥꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯃꯜ ꯃꯒꯨꯜꯁꯨ ꯂꯦꯞꯀꯗꯕꯅꯤ꯫ ꯅꯪꯅ ꯍꯩꯖꯔꯤꯕ ꯃꯍꯩꯗꯣ ꯑꯩꯅ ꯀꯔꯝꯅ ꯍꯨꯔꯥꯟꯗꯨꯅ ꯍꯩꯕ ꯉꯝꯂꯨꯒꯅꯤ? ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯗꯨꯒ ꯃꯥꯟꯅꯔꯝꯒꯗ꯭ꯔꯥ? ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯑꯩ ꯈꯛꯇꯒꯤ ꯅꯨꯄꯤꯅꯤ꯫ ꯅꯪꯒꯤ ꯈꯨꯠꯅ ꯎꯗ ꯍꯛꯇꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯂꯩꯔꯦꯝꯕꯤꯅꯤ, ꯃꯔꯣꯜ ꯊꯣꯛꯄ ꯂꯩꯔꯦꯝꯕꯤ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯎꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯇꯥꯏꯕꯪ ꯃꯤ ꯑꯃꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅ ꯊꯣꯡꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯍꯤꯗꯥꯛꯁꯨ ꯆꯥꯒꯗꯣꯏꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯊꯧꯒꯜ ꯇꯧꯔꯕꯅꯤꯅ ꯑꯅꯥꯕ ꯊꯨꯅ ꯐꯔꯅꯤꯗ." ꯈꯣꯏꯃꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯕꯗ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫